Jiribam da Kuki khutlai paiba Singna Meitei gi yum kaya Mei Thabada Jiri News Network ki staff reporter oibata nattana North East Window TV gi Jiribam Correspondent oiribi RK Chandrasana gi Yumsu Yaokhre hairi TOMTV na fangba pauma gi matungina ngarang numidang pung 10 ga minute 30 rom taba thuwaida Butangkhal Meitei khulda laiba RK Mangolsana kauba mioi amagi yum kuki khutlai paiba Singna Mei Thaba hauraki Tungda mahaki machanupi RK Chandrasana gi Yumsu Mei Tharamkibani thaudo aduda sogapan natraga misimina yauhoudrabasu yumsing adude tangoi onkhre hairi yum Mei chakibagi thaudo adu Jiri News Network Committee gi Chairman cum Editor in Chief Seram Herajitna awaba phongdokladuna hai paumi ama oina miyamda marik chumba I pau phanghanaba honariba mioi amagi yum Mei thadoklamba haibasi yamna laibak thibani Thawong asida chenaba sing mari lainaba singna thuba matamda matik chaba chairak pibiu amadi awaba tahawraba paumi asida compensation pibiu haina su mari lainaba singda taksinki nakalamaromda kuki khulai paiba singna bom amadi nomai kapsinduna landarakpadagi Butangkhal Meitei khun Harinagar Modupur amadi lamtai khunawgi khunja mari furom Borobekra police station da lairi haina su pasina makatari Narang numidang kung taraga makai tawa matamda koi Jiribam da Jiri kang pirang thogi basida koi Butangkhal da di Butangkhal Meitei kunda koi JNN gi staff oibi koi chanama RK Chandrasana maga ji hoji North East Window TV gi su staff reporter oina Jiribam da thokuiba channel sigi yumase koi kuki lalo bani chingnaba chinau sina yamatam tina yumase tungna Mei thadoki base koi JNN gi magedi yamna amusanga nuaita phungei haiba yum Mei thabagi thoduga siga chenariba koi sinau sinase athuba matamda Manipur government na agar pilna akpa cherak pibi haibase koi JNN gi magedi Manipur government da ningsingjari thoduga sida koi hoji Jiribam da thogliba irang asi athuba matam laksin binaba ona biu toina koi chana sigi tumna chakraba magi yum asida koi Manipur government na mateng pangminaba koi JNN gi magedi government gu mien chingsi